जो थमोगे तिलंगा लंचाते कीसी की हौदन थारू Hello, Chinaw mayam. Hahan magtada mayam naman po ay channel sa taram nagjari. Mayam nga sidi koida kawani lo sala. Do sa toy sa katay dano habda ko ichanupiki magi manembo lagidre ko. Adudugi asibang go toy niya ba soradyam dre ko. No koida kawani se nga si jalura se na chin mayam makai thoga sa toy niya ba ko. Duga ai se sal ka nungai te sa nindra ba do ako ipamda ni ba ko khoi chani pi thajari se egi pam gi khun ga thajari ni aduduna isu khoi pa su uning bagi ya ba khoi ba ji udaba adugi uning bagi chatoi ne ba ko ado chatmina rasi khoi da su sigare ready oin lai he ko chari memoro ga ne khoi da ngasi pakhang man da yeng pakhang macha ga man wa yam phajaba ni ngasi je ko jedra da isa thai bi di ma di salaroi ma se khoi ichi ma gi jula thanamani ba ko lai tawhalaga thanamani ma se tawhi de na ko si ba hangba chat anga tawhi da baina ma se pura roi ba ado chalaga dum jeng halake agi pam gi lamdam do jeng halake haigi sanupi gi magi mayum do mayam ai jeng ge ko jawraga jeng halak do asibagi mungni na ko nungai tana leiba mafam du da aina dum blog number khot do moina su nungai roi ba ko adu dugi ichanupi gi jumdi ula roi ge mayam thauri gari dana somda akoy kita dam lakai thokpa gi lambi ne ba ko singranu matakani akoy dana di gai thugai se kamdau ge singranu matakda gari ka thang ko te ye ni singra matak no alu da na hoi de te da alu ta re ra ra manu ya wa alu da hoi ni aji ge lambi ji ga ne ngamra gari da wi se ai sini pak ngorong ge pak ne se tadi se sahi ani da saka hum lak sin la sahi ani da gai gi saka hum lak sin la ba adum la ba yamna chapkhat la ba mafam gi lambi ne samne khwai dai chapkhat pa jaga ni maya matang adum lake sunai bazar jaga sunai bazar da gi khot ko sei lagi doine ba ko ichani pigi dum da pujam bagi do adum sunai bazar se si deng halake aduga aju pike dai ge habat se maya si deng halake ko mayam hazik turning jaure khoi se wapokpi ni wapokpi khoi gi khun nama lei ba ko maitai da ba khun ni akhoi chanam lakai thangna ba khun ne ba do si khoi si jaure do aina mayam da dum matek khun khara si dum ulake aina ngasi gi keno se blog se semjabane ba ko do wapokpi jaure hazik da ai ga sin sa ji ga phata ka raga halu hai ba ai re ya ga ke dai no ba do su ka ko ke da ga sa ji ka na re ba lagi ki jo ke ro अरे इधर लगा कैसे लगा पता नहीं so ke da भैया मुझे भी गाँव जाऊँ क्या कौन सी भी गाँव नहीं mayam hojikna bibi gaw jawre wapokpi loiraga bibi gaw jawdoi chatoi ne bako ado bibi gaw sisu khoi maitai na taba khungang amani ado samai lambi ga yam phai bako khoi ga loi thangnari ni khoi gi khun ga loi thangnari ne ba bibi gaw wapokpi de chanam lakai chingdong lakai mai oiri ne bako hauji mo mayam sunai bazar jawre khoi sini sunai bazar na haido khoi sidagini khoina bazar tawdi se khak chawi bako sigi town haiba tare sunai se town oigre ba hojikti do khoi ji chanupi gi jumda punabagi fruits khara daidi poche khara logai na change bazar manungda asida fruit zone bham leire ado khoi sidagi apple grapes daidi haira khara laure bako adudagi haira lobagi da khabai ni mafam sidagi laure ꯑꯗꯨꯒꯤ ꯁꯤꯒꯤ ꯕꯨꯁꯃꯥꯟ ꯗꯨꯀꯥꯟꯁꯤꯗꯒꯤ ꯆꯤꯅꯤ ꯁꯪꯒꯣꯝ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯨꯠ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯀꯤꯠ ꯑꯆꯥꯄꯣꯠ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕꯒꯤ ꯑꯗꯨꯁꯨ ꯂꯧꯔꯦꯕꯀꯣ ꯀꯦꯛ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯧꯔꯦ ꯑꯗꯣ ꯗꯨꯀꯥꯟꯗꯥꯔꯁꯤꯒ ꯑꯩꯈꯣꯏ ꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕꯒꯤ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯥ ꯑꯗꯨ ꯈꯔ ꯌꯦꯡꯉꯦꯕꯀꯣ ꯀꯔꯤ ꯀꯔꯤ ꯑꯉꯥꯡꯁꯤꯡꯗ ꯆꯥꯕ ꯌꯥꯒꯗꯕ ꯍꯥꯏꯅ ꯌꯦꯡꯉꯤ ꯂꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯒ ꯀꯦꯃꯦꯔꯥ ꯀꯥꯞꯄꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯈꯜꯂꯦꯕ ꯈꯔ ꯄꯣꯠꯆꯩꯁꯤꯡꯗꯣ ꯗꯨꯀꯥꯟꯗꯥꯔꯁꯤꯅ ꯑꯩꯕꯨ ꯌꯨꯇꯨꯕꯔ ꯍꯥꯏꯅ ꯍꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯅꯣꯛꯏꯕ ꯑꯩꯅ ꯁꯤꯗ
ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯦ ꯄꯣꯠꯁꯦ ꯈꯔ ꯄꯨꯒꯗꯕꯗꯣ ꯕꯖꯥꯔꯗꯒꯤ ꯂꯩꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯔꯅꯤ ꯑꯗꯨꯒ ꯁꯣꯟꯖꯦꯒꯥꯎ ꯑꯗꯨꯒ ꯆꯠꯂꯅꯤ ꯇꯔꯥꯄꯨꯔꯗ ꯀꯥꯔꯒꯦꯀꯣ ꯆꯠꯂꯁꯦ ꯁꯨꯅꯥꯏ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯂꯣꯡꯈꯥꯗꯥꯏꯗ ꯇꯥꯔꯒ ꯑꯩꯈꯣꯏ ꯆꯨꯝꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯄꯥꯝꯗ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯁꯦ ꯆꯥꯟꯄꯨꯔ ꯍꯥꯏꯕ ꯈꯨꯟꯅꯦꯕꯀꯣ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯡꯒꯪꯅꯤ ꯑꯁꯤꯒꯤ ꯑꯣꯏꯖꯦꯠꯁꯦ ꯃꯩꯇꯩ ꯉꯥꯛꯇ ꯇꯥꯔꯤꯅꯦꯕꯀꯣ ꯆꯥꯟꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯅꯤ ꯑꯗꯣ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯁꯤ ꯈꯨꯟꯁꯤꯁꯨ ꯑꯣꯈꯥꯛ ꯆꯥꯎꯋꯤ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯨꯟ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯇꯥꯕꯁꯤꯡꯁꯦ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯄꯅꯦꯕꯀꯣ ꯆꯥꯟꯄꯨꯔ ꯊꯥꯗꯣꯛꯑꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯖꯨꯂꯣꯟꯄꯨꯔ ꯍꯥꯏꯗꯣ ꯌꯧꯔꯦ ꯑꯁꯤꯗꯒꯤ ꯁꯣꯟꯗ ꯆꯠꯈꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯅ ꯀꯥꯕꯨꯡ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯟꯒꯤ ꯂꯝꯕꯤꯅꯤ ꯄꯥꯂꯣꯡꯘꯥꯠ ꯇꯥꯔꯅꯤ ꯄꯥꯂꯣꯡꯘꯥꯠꯇꯒꯤ ꯑꯗꯩꯗꯤ ꯆꯠꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯄꯥꯝ ꯌꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯝꯖꯔꯛꯄ ꯁ꯭ꯀꯨꯜ ꯑꯩꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦꯕꯀꯣ ꯑꯩꯒꯤ ꯑꯗꯣ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯀꯣ ꯌꯦꯡꯍꯜꯂꯛꯄꯅꯤ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯇꯝꯃꯛꯏꯅꯤ ꯑꯦꯝ ꯏ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯂꯣꯏ ꯇꯝꯃꯛꯏꯅꯦꯕꯀꯣ ꯑꯩ ꯑꯗꯣ ꯑꯗꯨꯝ ꯑꯁꯤ ꯁ꯭ꯀꯨꯜꯁꯤꯗꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯌꯥꯝ ꯂꯥꯞꯅ ꯂꯩꯌꯦꯕꯀꯣ ꯑꯩ ꯁꯤꯗ ꯍꯥꯟꯅ ꯇꯝꯃꯝꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯎꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯄꯅꯦꯕ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯄꯥꯂꯣꯡꯘꯥꯠ ꯍꯥꯏꯕ ꯃꯐꯝꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏꯅꯦ ꯑꯩ ꯁꯤ ꯃꯐꯝꯁꯦ ꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯈꯣꯡꯅꯒ ꯆꯠꯂꯝꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯂꯣꯡꯘꯥꯠꯀꯤ ꯊꯣꯡ ꯌꯧꯔꯦ ꯕ꯭ꯔꯤꯖꯇꯣ ꯐꯖꯅꯗꯤ ꯁꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯅ ꯁꯨꯅꯥꯏ ꯇꯨꯔꯦꯜ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯊꯣꯡꯁꯤꯃ ꯂꯥꯜꯂꯒ ꯕ꯭ꯔꯤꯖꯁꯤꯃ ꯂꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯂꯝꯕꯤ ꯆꯠꯂꯅꯤ ꯆꯠꯂꯒ ꯑꯗꯩꯗꯤ ꯌꯨꯝ ꯏꯄꯥꯝ ꯌꯧꯔꯅꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯄꯥꯝ ꯂꯝꯗꯝ ꯌꯧꯔꯛꯑꯦ ꯁꯤ ꯃꯩꯇꯩ ꯇꯥꯕ ꯍꯧꯔꯦ ꯁꯤꯗꯒꯤ ꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯕꯁꯦ ꯑꯗꯣ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤꯅ ꯒꯣꯂꯥꯆꯤꯅꯥ ꯀꯧꯏꯕꯀꯣ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯒꯣꯂꯥꯆꯤꯅꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯏꯄꯥꯝꯗ ꯍꯥꯟꯅ ꯆꯪꯗ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯗ꯭ꯔꯦꯕꯀோ ꯗꯥꯏꯔꯦꯛ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯃꯍꯥꯗꯦꯕꯀꯤ ꯃꯥꯟꯗꯣꯞ ꯂꯩꯔꯦꯀꯣ ꯁꯤꯗ ꯍꯥꯟꯅ ꯀꯥꯡꯒ ꯁꯥꯟꯅꯔꯛꯏꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯕꯖꯥꯔ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯁꯤꯗꯒꯤ ꯁꯤ ꯂꯝꯕꯤꯁꯤꯗꯒꯤ ꯀꯨꯝꯊꯈꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯏꯅꯛ ꯅꯛꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯗꯣ ꯍꯣꯏ ꯆꯪꯗ꯭ꯔꯦ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯦ ꯀꯥꯈꯠꯂꯦ ꯏꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯨꯔꯁꯦꯅꯀꯣ ꯑꯁꯤꯕꯒꯤ ꯆꯠꯄꯅꯤꯅ ꯏꯄꯥꯝꯗ ꯍꯥꯟꯅ ꯆꯪꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗ ꯆꯠꯂꯤꯅꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯂꯩꯌꯦꯕꯀꯣ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯅꯦ ꯍꯣꯡꯗꯣꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯦ ꯕꯖꯥꯔ ꯉꯌꯥꯗ ꯑꯗꯨꯒ ꯆꯠꯂꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯤꯒꯤ ꯂꯝꯕꯤꯒꯁꯦ ꯍꯥꯟꯅ ꯌꯥꯝ ꯐꯠꯂꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤꯁꯀ ꯂꯣꯏ ꯆꯜꯂꯒ ꯌꯥꯝ ꯐꯕꯗꯣ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯋꯥꯔꯝꯃꯦ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯆꯠꯄ ꯈꯣꯠꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯝꯗꯦꯕ ꯃꯐꯝꯁꯦ ꯂꯝꯕꯤꯗꯣ ꯐꯠꯇꯕꯅꯤꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯆꯥꯎꯈꯠꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭रे ꯑꯗꯣ ꯏꯆꯟꯅꯨꯄꯤꯒꯤ ꯃꯣꯏꯒꯤ ꯃꯐꯝꯗꯣ ꯌꯧꯔꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯅ ꯁꯤꯂꯣꯡ ꯂꯩꯀꯥꯏ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯗꯒꯤ ꯁꯤꯂꯣꯡ ꯂꯩꯀꯥꯏ ꯍꯧꯔꯦ ꯑꯗꯣ ꯏꯆꯟꯅꯨꯄꯤꯒꯤ ꯃꯥꯒꯤ ꯌꯨꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯤꯗꯒꯤ ꯆꯪꯉꯦꯕꯀꯣ ꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯃ ꯆꯠꯇꯣꯏꯅꯦꯕ ꯑꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯃ ꯆꯠꯂꯒ ꯐꯪꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥ ꯈꯕꯥꯏꯅꯤ ꯊꯣꯡꯒꯥꯟꯁꯦ ꯀꯥꯎꯈꯤꯗꯅꯀꯣ ꯈꯨꯠꯀ ꯊꯤꯅꯔꯤꯁꯦ ꯊꯣꯡꯒꯥꯟ ꯊꯤꯔꯤꯅꯦꯕ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯊꯣꯡꯒꯥꯟꯁꯦ ꯊꯤꯕꯅꯦꯕ ꯀꯗꯣꯟꯗ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯊꯤꯜꯂ ꯇꯥꯛꯏ ꯑꯩꯈꯣꯏ ꯗꯥꯗ ꯑꯗꯣ ꯑꯁꯤꯒ ꯀꯨꯝꯊꯔꯅꯤ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯦ ꯃꯅꯨꯡꯂꯣꯝꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯀꯨꯝꯊꯔꯒ ꯑꯗꯣ ꯑꯩ ꯌꯧꯕꯍꯧꯗꯤ ꯅꯝꯗ꯭ꯔꯦ ꯃꯌꯥꯝ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗꯣ ꯑꯁꯤꯕꯒꯤ ꯆꯠꯄꯅꯤꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯕ꯭ꯂꯣꯛ ꯀꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯑꯩ ꯅꯝꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯛꯇꯣꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ ꯑꯗꯨꯒ ꯁꯤꯒ ꯀꯨꯝꯊꯔꯅꯤ ꯑꯁꯤꯗ ꯀꯨꯝꯊꯔꯒ ꯕꯖꯥꯔ ꯂꯩꯔꯦ ꯉꯁꯥꯏ ꯑꯩꯅ ꯎꯠꯈꯤꯕꯗꯣ ꯁꯤꯒ ꯀꯨꯝꯊꯔꯦꯀꯣ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯕꯖꯥꯔꯗ ꯂꯩꯔꯝꯃꯦꯕꯀꯣ ꯐꯝꯃꯒ ꯃꯃꯥꯅ ꯑꯩ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯛꯑꯣ ꯑꯩ ꯆꯪꯉꯝꯃꯒꯦ ꯍꯥꯏꯅ ꯆꯪꯉꯦ ꯑꯩꯈꯣꯏ ꯒꯦꯠꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯗꯥ ꯈꯣꯏꯕꯥꯅꯤ ꯀꯨꯝꯊꯗ꯭ꯔꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯖꯤꯜꯂꯦꯕꯀꯣ ꯆꯪꯉꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯒ ꯂꯣꯏ ꯁꯤꯗꯣꯛꯑꯒ ꯂꯩꯔꯝꯃꯦꯕꯀꯣ ꯁꯪꯒꯣꯏ ꯅꯧꯅ ꯁꯥꯔꯤ ꯍꯥꯟꯅꯒꯤ ꯁꯪꯒꯣꯏꯗꯣ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯁꯪꯒꯣꯏ ꯁꯥꯕꯒꯤ ꯌꯥꯝ ꯆꯥꯏꯔꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯆꯦꯛ ꯄꯨꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤ ꯍꯩꯕꯒꯤ ꯃꯣꯏ ꯔꯦꯗꯤ ꯇꯧꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯄꯥ ꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯗꯣ ꯀꯩꯅꯣꯗ ꯕꯦꯕꯤꯒꯤ
Apa sana tadi nak ke sana tu ni? Ha? Pasal apa kalau ni kainu ni? Aku ke kainu di ba ngang ke man di ba se? Baby ke mana bu lai tabado? Loibi. Ini loibi. Adugi lai ba, asihang lai ba. Jangan me. Pasal berapa? Kadi. Hangcit. Jam kan hai ni, kau gimim tang lau piwai na. Baji. Oh baji. Nang nungai di bo. Pasal tu kau dah beli baji. Ingat kan kau jauh tu jauh. Kau tu kadi. Lo kau bilang berapa ni nak kata? No ini tu ni mana panik lau ro. Apa nak cing tu lau. Ya? Kau senang tu je lah amin ya. Lo ni tu nak tu. Khoi pa se matam kuirabagi tungda ubasiga yam nungshibako chatpaga ngamame ma jam kana masa ngamudre chatpaga ngamudre ado chatpaga ngambasida I jam nungai bai do oikhrebako ima ipana samaina kanna leibase ningol khoina jumda chatpada ko jam haraujabado oeba moina sona leragadi thawai jam nungai tebako ado jam harawe khoi baji ubada jam kalamme bako jam nungshi pa se maina kanna leirambase ha Ay, leang kang jele mana yang jele nak? Ya, dia betul. Jauh tak pada. Nang tolong dia amuk dia telan dah. Leang kang jele cari biji. Senat biji nuai di ba, mana kang di ba, mana nuai thara I ba dari. Kau ben tu dori. Kang dori nang wa. Dia ni pai dia tu dia. Kami tu dori. Pai tu je. Senat biji apa? Nuai je kang dori ba. Hai. Paya di ba. Ai ki YouTube hang ki paya di ba. Kau jangan. Oi. Hai rồi ai ya di ba. Ai lakpaduga khoi sena chak chak hoina throi thongai na chak pijadagi kana tawri bako ai nim hindane chali do chak to ga chali ni chak chara ga chali na bajum dagi do moina ja de bako chak chak hoina chak happy ai ga na ko ningona mapam da lakpa se suki mating nungai suki mati harawi ko mayama su nuksi na welcome to bibado yam harawi bako sana biga na bai gi seje phaje ya na banu bani phan amana phane lo ro amana inna bai lo ra ba Saya phaje ba se noi phaje bo sadi noi se ni ke phaje Mamana bazardagi singju bora mayam lawre bako mai lakpaduda harauman gidana ko imana mayam lawre khoi sidadi jam nuai bako chaning bo pocha ba phangi hotel se sup somoy matam puna makta hotel leye bako bora tan adagi singju loina cha ba phangi bako dona khomana harau nang na tawga ka ne ma thong jana na mu cha thu gi no aye nung du tha da putu wa ba chaji mu ma ko ja te myang kang mana kang dra myang kang ma Ilo ilo. na puri khalu le basana to hai mayang kang ma Ai wa le. na ma ji ta sang dra lo lai ro na odum lai ro na suti bang na ko sana te myang kang ni tharoi thong ba koi tharoi sina haw ba sidi koi bugi tharoi na haw ba di bo ku haw mani bo Mana ba mana dah. ku haw mani hai si Kau yang ai ko ko. Biri babi na sa Koi ju. akwai hauji shiga da ta cha de rồi yêu mà cha ni nghe Ni jai ni ju ya. singju ala dunia pam se ne pam de dunia Apa ni? Cara ai dah macam apa ai. Kau tahu lah. wow tu foto le di Bola lagi apa? sasan lagi bhajan na Bola jauh tu. Ma bora tu se se bola maya jare Jai tu. jare isken ni ma wahan bijan te ko te ji cha do ni Ai jani je na chawa pidre ne ino ai dana. Ini chawa ni ba. cha te ri tu na atu ne ko ne ka Ni si yang ni. ma de ma lo ngan sa wow cha nga nga cha ba si cha wa nan lo singju le kar le Tadi lo. cha ni bi cha cha le Jana. akhoi myam siga wai suna na chaminari inama dagi khoi che machanupi khoi tachaugi machanupi machanupa khoi myam pullaga wa no khotana ko wari watai sanaraga chak chari singju chari bora chari dagi di khoi dasu yaure chak chaba yam nungai ko ngakang ipam da lamba se thawai se pele ba ko mayam sin to birak podo ingonda aseng ba jam sa thira nungai rei Sina hapura na pangputa puthoi ni pochei myam de bo uksare na alai bana tro nang do Nanti dah setana itu pijara mi ba. Pijama mana kai di brai ba Rumah mama lagi ngontou di. oh Ah, ni. pam da la ko pot pang hat ta happy mo ina kai bu birak te Nang tadi je ibu nak do pun itu aku ni. pam bro la ho
ꯆꯠꯂꯣ ꯃꯣꯟ ꯂꯥꯎꯕꯅꯤ ꯖꯥꯡ ꯖꯥꯡꯕꯅꯤꯀꯣ ꯅꯥꯕ ꯈꯣꯠꯄꯒ ꯇꯧꯗꯕꯅꯤ ꯃꯣꯟ ꯃꯌꯥꯝ ꯍꯥꯞꯄꯤ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯈꯗꯥꯡ ꯇꯧꯔꯤꯁꯦꯀꯣ ꯍꯩꯅꯤꯡꯗꯣ ꯀꯗꯥꯏ ꯁꯤꯒ ꯂꯩꯔꯦꯁꯦ ꯑꯩꯒꯤ ꯍꯩꯅꯤꯡ ꯆꯔꯥ ꯗꯥꯡꯕꯅꯦ ꯍꯩꯅꯤꯡ ꯆꯔꯥꯁꯦ ꯎꯠꯀꯦ ꯍꯩꯅꯤꯡꯒꯤ ꯆꯔꯥ ꯁꯤ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦ ꯁꯤꯗ ꯍꯩꯅꯤꯡꯒꯤ ꯆꯔꯥ ꯕꯤꯂꯥꯇꯤ ꯍꯩꯅꯤꯡꯒꯤ ꯆꯔꯥꯅꯤ ꯈꯣꯏꯃꯥꯅ ꯁꯤ ꯍꯥꯞꯄꯤꯔꯤꯕ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯉꯣꯟꯗ ꯄꯣꯠ ꯍꯥꯞꯄꯒꯤ ꯀꯟꯅ ꯄꯦꯛꯀꯤꯡ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯏꯅꯝꯃ ꯑꯩꯈꯣꯏ ꯏꯅꯝꯃꯒꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯅ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯏꯅꯝꯃ ꯂꯣꯏꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯐꯤꯜꯗꯣ ꯐꯥꯎꯗꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯍꯜꯂꯝꯗꯥꯏꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯀ꯭ꯋꯥ ꯆꯄꯣꯠ ꯁꯥꯏꯔꯒ ꯋꯥꯔꯤꯒ ꯂꯤꯁꯟꯅꯔꯒ ꯕꯦꯒꯁꯦ ꯄꯥꯏꯔꯒ ꯖꯥꯔꯤꯁꯦ ꯌꯦꯡꯕꯁꯤ ꯏꯀꯥꯏꯗꯦꯕ ꯃꯃꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯄꯣꯠ ꯆꯩꯁꯦ ꯍꯥꯞꯄꯤꯉꯩ ꯃꯥꯗꯤ ꯄꯨꯔꯣꯏꯒ ꯍꯥꯏꯗꯦ ꯍꯥꯞꯄꯨꯇ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤꯅꯤ ꯅꯍꯥꯟ ꯊꯔꯣꯏ ꯐꯥꯔꯛꯏꯗꯣ ꯊꯔꯣꯏ ꯃꯨꯛꯕꯥꯡꯒ ꯇꯧꯈ꯭ꯔꯤꯗꯣ ꯁꯤꯗꯒꯤ ꯐꯥꯔꯛꯄꯅꯤ ꯁꯤꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯈꯗꯥꯡ ꯀꯟꯅ ꯊꯥꯗꯔꯤꯕꯀꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯏꯆꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯇꯧꯔꯒ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯣꯏꯁꯨ ꯊꯕꯛ ꯌꯥꯝ ꯀꯜꯂꯝꯃꯤ ꯐꯧ ꯐꯧꯕꯒꯤ ꯐꯧ ꯂꯧꯁꯟꯕꯒꯤ ꯕꯣꯁꯇꯥꯒ ꯇ꯭ꯔꯤꯄꯥꯟꯒ ꯃꯃꯥꯡꯗ ꯂꯩꯔꯒ ꯐꯝꯃ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯎꯗꯕ ꯋꯥꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨ ꯍꯟꯕꯒꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯍꯟꯗꯣꯔꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯖꯦꯀꯦꯠꯀ ꯂꯤꯠꯁꯜꯂꯦ ꯏꯪꯒꯅꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯃꯄꯥꯟꯗ ꯂꯩꯔꯦ ꯉꯥꯏꯅ ꯑꯩ ꯊꯤꯟꯗꯣꯛꯄꯒꯤ Monica, angka perda ko mahal dong. ꯑꯩꯈꯣꯏ ꯕꯖꯥꯔ Apa ꯏꯀꯥꯏꯔꯤꯕꯣꯠꯅꯤ ꯑꯩꯈꯣꯏ ꯕꯖꯥꯔꯅꯤꯁꯦ ꯑꯩꯈꯣy ꯁꯨꯃꯥꯏꯅ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯄꯒ siga bazar leire ha khang de ka na chami ama ka gre du ai le horo ma chale ka in ka kare moi ka cha de ho lo na khoi ma nei ngun chalo ai ta li ji khoi ma nei ngun chalo ai ta hả cứ phá cho lột nào thôi Kakak bye-bye tao đâu tụi kia man bra man vậy cuma aja yang lo nggak man ini bani kemana tuh yang ini bye bye mama bye tao kemana kemana tao selalu kita antar lagi selalu tai thiên ở đây nè bye bye cả không đi à Saning di mine, ibam je lakwa sih kan haning di mine itu ni. Lau, chala tu biju video kumna. Chala leho lah, bye. cái này nhiều cái gì này Hale leho le, bam nam nam si bi leho le.